Tabiriba amadi miteng tabiriba sunggo ahanba maktada ikai khumnajari. Ngasisu amuk pumnamakidamak pujarakliba film asigi maming The Monster. Hariba film asi 2016 ge November 11 da release tawkiba horror amasung drama da based tawba film amani. Film asi haurakpada chahi 10 muk surabi nupi macha ama ulai. Nupi macha asigi maming Leji kawi. Mahak mayumda mathanta phamduna lerami. Lizina beg amada pochai hapsinduna atopa room amada changduna mamana tumliba adu hawgalakpa ngaiduna lay. Lizina ngaihak dairaga mama adu hawgalaktabadagi manakta changsinduna hawdoi. Aduga mahak na hai. Ima, yengo, pung simapan tarabani. Ima na di pung nipan hairambado. Lizina pochai hapsinduna ngairiba adu mapagi manakta chotnabagi damaktani. Lizigi mamaga mapaga divorce tawkiduna punna layramdi. Leji amasung mahaki mamaga thoina loinade ayamba matamda khatnaduna talerami. Lejina mahaki mama asi afaba mama amani haina khalamde. Maramasina Lejina ayamba matamda mapagi manakta chatli. Lejina handak chatkadawriba asi mamagi manakta amuk ganna halaklaroi haiba mamana khanglami. Tasengbagide Lejigi mamana churup yu thakpa adu Lejina yamna hainadabadagini. Lizina mama bu ngairakpana numidang wairamgi pung mari makai tasilakle. Tanja aduda Lizigi mama thoglak hairi. Oh, matam sidi yamna thengkre. Ai amuk halaga tumtharure. Sasilo. Asumna mama macha gari da mapagi manakta lai. Gari adu lamkhang da khamduna Liji da mama na gari ama pirami. Lizina gari adu uraga hairi. Sidi abuk na siramba gari adu natra. Mama na amuk khumlai. Mani. Hawjikti gari asi nangna thamjilo. Ai khangi nahak amuk hana halaklaroi haiba. Lizina amuk khumlai. Aidi adumna haikidri. Mamana amuk nahak na haidrabasu aina khangi. Asumna wari sanaduna mama macha gari adu asum thaurakpana ahingi matam oiraktuna pung 12 makhai tare. Leppa leitana thaurakpada mi tadaba mafam amada saom amada thomduna gari adu accident tawrami. Matamaduda nung su churi. Gari adugi tire su pokaire. Accident aduda Liji di kari amata soklamte. Adubo Liji gi mamadi makokta soktuna I thoklami. Lijina madu uraga helpline number da call tawduna. Gari accident tawduna leire aigi imasu sokre haina pau tambada mafam aduda gari adu laukhatpa laklage haina hairi. Gari manungdagi mama machana saom tadun leiriba adu ui. Ngaihak leraga nong churamba adu lepki. Mama macha anina gari adudagi kumthaduna saom adugi manakta laktuna yengbada saom adu sirami. Saom adugi manakta yamna ngakpa saru ama tarami. Lijigi mamana saru adu khunduna yengi. Pumnamak adu yenglaga Liji yamna kirami. Lijina mama da gari manungda leishi haina hairi. Mama macha amuk gari da changlaktuna phamduna lei. Ngaihak leraga gari adu laukhatpa lai. Lijina saom adu da yengbada sidun lehuba saom adu leiramdre. Madu uraga yamna ngaklami amasung yamna sukirami. Madu da mamana hairi. Saom adu sidaba oiramgani. Amuk haugatuna chatkraba malai. Gari laukhatpa lakliba driver aduna mahakna purakliba truck aduda makhoigi potchai sing adu hapkatlami. Driver aduna gari adu chingnanaba haiduna yoli kinanaba tawbada gari gi mamangi yoli kifam adu yauramde. Maramasina driver aduna mahaki truck adu yoli adu kiba yananaba semlami. Liji amasung mamana gari da phamduna ambulance lakpa ngairami. Mamana mahaki mobile adu thiba phanglamde. Maramdi mobile adu mahakna atopa truck aduda pochai hapa aduda yaukibana. Mamana Liji da mobile adu truck adudagi lauruna bahari. Lijina yamna kina gari adudagi kumthaduna phone lawba chalami. Lijina truck manak yoksinduna thong hange tawbada truck adugi thong adu lok tawsilami. Maramasina Lijina driver aduda gari gi so adu pirak naba haibada driver adu gari makhada thabak suri ngaihak ngai kho haina hairi. Lijina leptuna ngaihak ngai tuna leiringai makhada I tabo rei. Lijina I tafam adom da yengbada saom adu atopa sa amana chakibagi taduna leirami. Madu uraga mahakna hanagi thodok ama ningsinglai. Madude nong mamana yu thakchillaga tumduna leiringaida Lijina
thang sori ama paiduna mamagi manakta changshinduna hairami ima aina nahakpu tukachai Lizina hanagi thodok asi ningsinglaba matungda Liji ki tunglomda yamna kiba amasung yamna sathiba sa ama ulai Lizina gari aduda kakhatuna phamlami Lizina mamada hari so madu atopa sana chakhibagi taaduna lei wahi asi taraka mamana mukhumlai jungle asidadi sa makhal suna leiribani maduna chakhiba oiramgani driver aduna gari adu semduna leiringai makhol ama taraklami mahakna torch light kaptuna yengbadadi kari amata leiramde Liji amasung mamana ambulance lakpa ngaiba adu kuina laktabadagi Liji gi mamana driver aduda aikhoi mafam asidagi chatpana faragani haina hairami adubo driver aduna paukhum amata pirakte maramasina Liji gi mamana gari dagi kumthaduna driver adugi manakta changduna yengbadadi driver adu leiramde mahaki torchlight adu tamak taadun leirami Liji gi mamana akoibada yengbadasu driver adu uramde tanja aduda driver gi makut adu tattuna mahaki gari gi mamangda tarai madu ubadagi Liji gi mama adu car da changlatuna phammi driver aduna makut nama yaudana laimaida tak tuna magi gari truck adugi manakta lai driver adugi matungda monster adu leptuna leiba Liji na ui amasung yamna kirami driver aduna truck thong adu hangbaga monster aduna gari makhada chingthaduna hali Liji amasung mama adu yamna kina gari manungda lei Liji na kiba adu uraga mama na hari na karisu tawroi ai leiriba sidi Liji na amok kina khumlai ima ai siningdi machage wahai asitaraga mama na truck ki thong hangliba adu karigumba so yaurumlabadi truck adu mafam adudagi thaudok hingani haina khalami Liji gi mama na gari adudagi tuminna kumthagi haina khanbaga Liji gi sanapot amadagi khonjel amatarai khonjel adu monster aduna taraga makhoi gari manakta laktuna Liji gi mama bu gari adudagi chingthokhi aduga monster aduna Liji gi mama adu hatke tawringaida mafam aduda ambulance lai ambulance ke maingal ubada monster adu kibadagi chenki Liji amadi mama adu ambulance manungdu pusilami Liji gi mama na makhoi sing aduda mafam asidagi thuna chatkrase mafam asida yamna sathiba monster ama lai haina hairami maduda makhoina kari amata thacharamde maramasina officer nupi amana ambulance adudagi kumthaduna mafam adu check tawrami maduda officer aduna monster laibagi khudam amata phangdabadagi phone da mafam adudagi yamna thuna chatna bahairami aduga gari da kari atopa officer nupa ama yaurukpa adu ambulance manungda yauramde officer nupi aduna yengduna leiringaida atopa officer nupa adu hatlaga ambulance gari adugi mamangi mingshel adu thugairei madu uraga makhoi tawfam khanglamde Liji gi mamana officer nupi adu ambulance ki maning thangba aduda laknaba hairaduna makhut tingthoklami adubo tanja aduda officer nupi adusu monster aduna driver settagi chingthokki ambulance manung aduda mama macha khaktamak ngairami mama na thongna afana ambulance adugi mamangda laklaga ambulance adu mafam adudagi thaurai khara thauruklaba matungda monster aduna tanaraktuna ambulance aduda thomjelai maramasitagi ambulance adu accident tawduna jungle marakta onthaki accident aduda Liji su yamna soklami Liji gi asokba adu uraga mamana thamoi sokna nungairamde aduga hairei nangse aigidi thawai nangondagi sinthariba asisu aigi ini aina nangbo kari amata soaloi aina nangbo mafam asidagi soidana kangani asumna hairaga ambulance ta yawba radio phone adudagi mateng ninaba haiduna tawrami adubo laibak thibadi radio phone adu yaramde ngaihak leiraga monster adu makhoigi manakta yausalai Liji gi mamana monster aduda torchlight kapsili torchlight ke maingal adudagi monster adu kiduna chenki thodok adudagi Liji amasung mamana khanglami madudi monster asi anganba maingal dadi kiduna chele haiba Liji gi mamana khali madudi mafam asidagi Liji bu chalan khidrabadi monster asina soidana harpi khrani haina maramasina mamana Liji da hairei aingonda plan ama leire madudi monster asi maingal da kibanina aina maibul ama semlaga mafam asidagi thokrage monster aduna aigi tungda inaringaida nahak mafam asidagi chenthok tuna chatkro wahi ase taraga Liji na amukhum lei nate ma
monster aduna imabu hatpikigani mamana amuk hairi haloi mana maingal kibanina aingonda maibul yauribasidi mamana hairiba adu achumba nate haiba lijina khangami mamana mahaki punsi kathoktuna machagi punsibu kannanaba hairibani bomnamak asi lijina khangbadagi mama adu chattanaba hairami maduda mamana hairi aina chatrabadi monster aduna aikhoi ani soidan hatkhagani asumna lijina mamabo lana khalamba adu kokki amasung mamana mabo kayagi matik nungsijaba haiba adusu khanglami mama macha yamna nungsinana laiminarmi aduga mamana lijida hairi aina kaurakpaga nang mafam asidagi chenkhigadabani ko asumna hairamlaga lijigi mamana maibul ama paiduna ambulance adudagi thoglai asumna ambulance adudagi khara laklaga lijigi mamana maibul adu muthatlami maramdi maibul adu ngalabadi monster adu manakta changlaroi haina khangbadagi lijigi mamana maibul adu muthatlaga liji da lauri liji nahak mafam adudagi chenkro masigi matungda monster aduna lijigi mamada hatnaba haiduna attack tori maram asidagi lijigi mama yamna sathina soklami monster aduna lijigi mama adu hatke tawbada tunglomdagi liji lai lijina mafam adudagi mamabu thamlamlaga chenba ngamdaduna mamabu kannanaba laki aduga monster aduda nungthang amana tharami lijina monster aduda nungthang na thaba adu kari amata changlamde monster aduna liji tamna changlakpada lijina torchlight adu kapsili torchlight mangal adudagi monster adu kiduna chenki lijina mamagi aroibu matam aduda chensinduna kaplaga hairi ima nasabu mataw asumna thatoktuna chatkiba yaroye ima lijigi wahi adu taraga mamana aroibu oina machanupi da hairi ai soikre I am sorry asumna hairamnaga lijigi mama adu mikup asimaktada siki lijina thawai yaudraba mamabu konduna thamoi sokna kapi tanja aduda lijina monster adu manakta laibagi sahum phanglami maramasina lijina ambulance manungda changlai aduga ambulance ta yauba spray ama thengnaduna paikhatami aduga mamagi maikhet paiduna maki sanapot adudagi makol thogalami makol adu tabada monster adu ambulance manungda changlami aduga asiba haibadu kari amata khandana mamabu hatkibagi achakpa wakhalga loinana ambulance adudagi thoglai monster aduso ambulance adudagi thoglaktuna lijigi mamangda lepi monster aduna changsilakpada lijina spray adu kaptuna maikhet aduna mai tharami mai aduna monster adu chaklami asumna monster adu maina chaktuna mafam aduda siki lijina mama kaina khibagi nungaitana leiringaida hanagi wakhal amalai madudi lijina hiptuna leiringaida mama na yu thaktuna changlaklaga hairi nangdi aina tawriba asumna khak tawrakanuko nangdi yamna fai matam pumnamakta asumna phana leyo asumna lijina mamagi wakhal tawduna mafam aduda ahing adu lenki nong ngalaklaga lijina jungle adudagi thoglaktuna laki hana lijigi mamana monster asi malemda leite mina lei haina bakhaktani haiki madu aran bani asengbagi oinadi monster asi malemda lei khara ama uba fangi aduga khara amana uba fangde asumna lijina mama kaina khibagi awabaga loinana matang sida film asigi aruiba sarkoiki mathangi nungairaba film amada mayam punna amuk khanna thengnaminasi ngasigi oinadi pomnamakpu ikai khumnajaraga matang sida tension jari